Kuki gi territory da Naga gi mapa mapunna thamlambani haiba Naga gi ancestral land amata leite young Kuki. Kuki haiba kangbo si khwaidagi liraba Israel dagi mangkraba Manase Jew gi kanglupni. Manipur da lairiba Kuki Jomi amasung Naga community singi marakta lairiba mari asi historical, cultural amasung territorial gi matangda yamna complex oi. Adobu Kuki community gi di masagi akangna lam sing leijai Naga gi oinadi ancestral lam ama leite haina young Kuki na fongdoragli. Young Kuki na thadorokpa cherol amada mathaki wafam masi fongdokladuna cherol sin hai Kuki community specific area singi manungda Churachandpur, Chandal, Tengnopal, Kangpokpi, Senapati, Tamenglon, Chasat Ukrol amadi atay mafam kaya yauri haibasi British colonial gi record ta mayek sing napalli hairi. Kuki National Organization Keno amasung atay Kuki group sing na Kuki gi tokhaiba state ama haibadi Kuki land natraga Jalengam asi masagi lamsing punduna semna bahona duna lakhibani. Kumja 1993 gi Naga Kuki conflict Kuki paite amasung haujik Manipur da thokliba irang asina community ahungi mari asi makhada na soalei. Kuki haiba kangbo asi khwaidagi liraba Israel dagi mangkraba Manase Jew gi kanglupni hairi. Mathakki wafam sing asi yenglaga Kuki territory da Naga Upai puna thamlambani haiba Naga gi lam amata leite aduga Kuki taba mafam sing da Jomi community gi su Jolen haiba leite. Southern Nagalim gi Kacha Naga gi apex body ama oiriba UNC na Kuki community gi right ama di identity bu ikai khumna duna Kuki community ga puna thabak tawmina nabagi apamba lei haina su cherol asina fongdoragli. Naga area da Kuki changba thingbagi khongjang hena kansin naba Naga lup sing na firef lawkre. Foothills Naga Coordination Committee FNCC na Kuki singbu Naga area da changba thingbagi matam kaktaba khongjang changsiliba sibu Naga luf kaya leptana saugannarakpagal doina na khongjang asi hena kansin naba firef lawkre. Ngasi Diulaland Labour Core Committee on Relief and Rehabilitation CCRR gi office ta Naga lup singi oiba pun mamifam ama pangthok tuna Foothill Naga Coordination Committee FNCC gi khongjang asi mapung fana saugatna ba waref lawkibani. Foothills Naga Coordination Committee ki convener Karanglung James amasung Naga Youth Organization MNYO gi president Athoi Kaitang Jime Naga Council Manipur gi president Ningdong Inpui Naga Union INU gi president Mera Chow Inka Core Committee on Relief and Rehabilitation ki Secretary HB Kowar Hing Rongmai Naga Council Manipur ki President Savio KC Liangmai Naga Council Stern Zone ki Chairman Lafsan Chawang amasung Nongmaijing Range Manipur ki President Titus Kaising na punna khuyek piduna thadorokpa cherol amana Naga area da Kuki changba thingbagi khongjang hena kansin na ba waref lawre hairi. Ngasigi mifam aduna German amasung Tiger Road sembagi thabak khudakta lepkadabani. Naga community ki safety amasung security ki damak unauthorized oiba su camp sing lauthokadabani. Popi thabagi thabak muthatkadabani amasung Kuki gi separate administration demand Naga gi lam inchi ama phawba sokpa yaroi haiba akanba firep su lawre hairi. Ningsing bayai Naga gi Upai puna thambiram balamda German Tiger Road semba yaroi Naga area da suspension of operation su gi grove camp thamba yaroi. Naga area da Kuki land gate saba yaroi amadi Naga area da Kuki na popi pambi thaba loina na drug lalon bagi thabak cha thaba yaroi haina protest tawduna FNCC na Kuki sing Naga area da changba thingbagi matam kaktaba khongjang July 19 gi ahing nongyai dagi changsin ba hokhibani. Panbayawadi World Kuki Jo Intellectual Council Kuki Jo Council amasung Kuki Human Right Council gi maikai digi Foothills Naga Coordination Committee FNCC na Kuki singi lifeline thingbagi thabak chathariba asi lefan naba civil society organization sing amadi NACN IM da kayara khana taksin balai khrabani marak asida Kuki dominated area da leriba Liangmai Rongmai amasung Jemai tribe singi Mathakta counter blockade chatharakpada Kuki da taina ba yaroi haina fongdoknaragli. Chahi taru ki angang nongmaina kaptuna sohan kiba MD Pauwiskan Chairak PU KM PUC tha segi taraga nipa na nga farm amada pikliba chahi taru khakta ngariba angang amana ising sanaringaida nongmaina kaplaktuna sohan kibagi thodokta chenari balilong sambrukong Mathakta gi MD Pauwiskan bu Manipur lengak amadi police na ain gi oiba matik chaba chairak pigadabani haina Khetrigau Mailai Pangal United Clubs KM PUC gi maige digi lengak ta taksilakli. Ngasi Khetrigau Mailai kai de leiba Lup asigi may loy siyang da paumi singa unaba madalup asigi wangang loy Mudanishat Khana hai tha asigi taraga nipan ginungtilpung ama makhairom tabada Aribam Anuwan Hussein kuntragamapan gi machanupa Aribam Araman Hussein taruk amadi chahi mari khakta ngariba manaw nupa ga loinena mama chawbi gi manakta ising thilluraga halakpada angang singna nga farm aduda ising sanaringai da farm adubu senari balilong sambrukong Mathaktagi MD Fabrice Khan na license barrel na kapthorakpada Aribam Anuwan Hussein gi machanupa Aribam
Araman Hussein makuta nongmai maruna panduna soki angang asibu nongmaina panduna sohan kiba thawdo asibu loisinaba KMPU sina numit thakhrabasu karigumba amata hairektana tumina leisinba si yaningde athuba matamda watho asigi warusin purakna honagadabani madu natrabadi police na ain gi oiba matik chaba action lokhatpiu haiki nakal amarom da thawdo aduga mari lainana aribam Araman Hussein gi mapa aribam Anuwan Hussein na phongdokhibada machanupa asi hospital da leiringai da farm mapuna thawdo asigi matangna nongmata hangbalakide numit Anigi matungda farm mapugi loinabi na laktuna thawdo asigi matangda wahai amata oirabasu haibagi mahuta mahusagomna nungsi chanana leiminasi hairamki masi tasengna mang imung manungna apenba oide haiki sugi ground rule thugaiduna thabak tawba leite KNF Asian Highway 2 AH2 gi Imphal Kangpopi Paringda lambi pakthokpada soklaba lamgi compensation gi yamlaba senfam lauthoknaba Kuki National Front KNF na Blank documenta khunja singi sign khonggatle haina handak media da phongdokhiba wafam aranba yumfam yawdaba amadi lup asi bulana uhanaba honabani KNF na sugi ground rule thugaiduna thabak tawba leite haina KNF na sengdorakli KNF ki publicity secretary Allied Stephen na thadorokpa sengdok cherol amada media gi report adubu kadna yaningdaba phongdorakpaga loinana lup asina India government na paikhalakpa saukha thorangi project singda saugat taduna lagli amadi ngasi fawbada lup asina suspension of operation sugi ground rule ngaktuna thabak tawri hairi lambi sembagi thabak India government na paikhalaliba sida KNF na matam pumbada sogatpaga loinana matam chana loisinaba hotnabada piba yaba matengsu lup asigi maikaidagi piri amaromda Kuki miyamgi matam kayagi mamangdagi tanduna lakpa demand sing fangnaba hojik chathariba political dialogue asi KNF su mari lainaba stakeholder ama chawna thodang lawri Maraksida asigumba tonga ama thorakpa asi lanai oina political amadi social interest tawrakpaga loinana chathariba daloki process asi mahai yandana basinba thawrangni hairi media na hana verify tawduna asigumba wafam sing reporting tawrakpa asina miyamgi thajaba manghanaba maram oirakpada natana masina santigi process amadi community harmony da chawna akaiba pirakani maram asina media na ethical amadi integrity da yumfam oiraga thabak tawbiu haina su cherol asina makha taragli kina manipur gi asengba puwari khange hairabadi yellow mimitai amadi naga da gadabani MNPF Kuki na Manipur gi asengba puwari samdok pham thokte Manipur gi asengba puwari khange hairabadi yellow mimitai amadi naga da hangadabani haina Manipur Naga People's Front MNPF na phongdorakli MNPF ke secretary publicity Thomas Newmaina thadorokpa cherol amana hai 2023 gi May 3 dagi hauna Manipur da tholiba watho asina maram oiduna hojik fawba tangdu leitana leitriba phibam asida MNPF na ingta patangdu leitaba hanjinaba hotnaduna lakli MNPF amasung Manipur da khundaminaraba kanglu furup singna pukchel sengna ingtappa puraknabagi thabak kaya paikhalakliba Kuki kanglumna yamna fava khongthangni khalaga ingtappagi lambi thibagi mohota Kuki singbu atopa kanglumna kire haibagi mawongda khanduna khudongchaba lauraga chumdaba puwari kaya semjin sajinduna Manipur gi apunba saktam kainaba tawriba si lebak macha tadaba thawongni tha sigi taraga manga da Young Kuki haiba organization amana naga were migrated to the Kuki Hills after separating from their Mijay brother haina phongdorakpa laibak thibani masina takpadi Kuki intellectual ni haijabasingna Kuki youngster singda aranba puwari tambiduna lana lamjing bire haibigi achoba khudamni Kuki youngster singbu asumna lana lamjing biba sina tungi mirol singda khudong thiningai oi Kuki na Manipur gi asengba puwari khange hairabadi yellomi oiriba Mijay amadi naga da hangadabani Kuki singna social media amadi atai platform singda samjin sajinba puwari kaya phongdok liba asi nakhoibu kidabadagi paukhum pikidaba nate nakhoiga awai akhum tawnaba haibasi asingbagi thawong nate khanbagini Kuki gi area da district amasung block headquarter natraga khul amada yum masing chama henba leibagi ayambana khul amada yum masing taretagi kuntra fawba khaktani Naga gi district amasung block headquarter natrabasu khul amada yum masing lising ama hena tari Naga gi khunda leitabagi changchata khul amana chada 95 na yum chamagi mathakta khundari masi khangdaba Kuki na Manipur gi puwari bo panghai da hajinbagi thawong chatharaklabadi 1993 da thokiba irang amuhana tholaktana ba cheksin ba phai lup Manipur da khunda miniriba kanglup khudingmakpu nungsi chanana himinabagi damak chongthorakpani adobu Kuki singna India gi marumda leptuna Manipur gi apunbagi saktam thugaina ba honariba thawong asida MNPF na tumina leiroi loi mapu India na Manipur gi kanglup khudingmakpu mache tana thugaina bagi hu chelaba wangang sangang induna Kuki singna khunda minariba yelawmi singi mayokta wangang ba amadi thabak tawroidabani watho asi loisinaba waroisin thiba haibasina ikoi khudingmakki yaifabani haina cherol asina makha taragli NACN GPRN da mateng piraroi LNC Liangmai tribe member singna makha tana
NACNGPRN gi Taxation Welfare Fund da contribute tawraroi hari wafam asigi matangda Liangmai Naga Council Tamenglong Zone ADC Tamenglong Chief Executive Officer da ngarang cherul ama thaduna khangankhre cherul aduda NACNGPRN na hojik tax lobagi thabak chathariba asi Liangmai tribe kamari leinadre maram asina Taxation Welfare Fund da Liangmai gi ichul inaw singbu contribution tawbadagi komthok piu amadi makhoi gi service card amadi atai mari leinaba document sing ADC office ta sign tawbada yaba pibiu hari GPRN governance ki michang mikhai naiba thawong singna Liangmai tribe na mayoknariba awaba kaya asina maram oiraga makhata na NACNGPRN da tax ki sempam pi danaba fireba si lawrakpani haibaga loinena chahi si March 15 da famkiba Liangmai General Assembly na NACNGPRN da cooperation pi danabasu waref lawkre wareba sigi matung ina makhata na tax thi danaba fireb asishu lawrakpani hairi Masri Edward Ratan Thiyam na taibang pan thadokibada India ki firal tangkhai chingthaduna awaba fongdokre Theater gi lamda malem gi miyam na sakhang nabada natana Padmasri Award Ratan Thiyam na taibang pan thadokibada awaba phongdokpa oina ngasi lenga ki maroi baloisang singda India ki firal tangkhai chingthaduna awaba fongdokre ngarang masagi anaba amadagi leikidraba Padmasri amadi theater icon Ratan Thiyam na leikidabaga mari lengana Manipur lenga ki General Administration Department na thokpa Manipur gi Governor gi order amada ngasi asibu state morning laudhoktuna makhala matagi harau tayama fongdok pathoram lepada natana lainga ki loisang singda India gi jati gi firal tangkhai chingthadana ba khangan kibagi makhada ngasi Imphal gi International Airport ta paihaliba leiba asigi khwaidagi chawba jati gi machu ahum gi firal asishu tangkhai chingthaduna Ratan Thiyam na leikhidabada awaba fongdokre nakal amarom da saknai raba asina leikhidabada Manipur Pradesh Congress Committee na so awaba fongdokpagi mifam ama pangthoktuna minute 2 minute leptuna awaba fongdokre awaba fongdokpagi thoram adu da hanagi Chief Minister Okram Ibobi amadi hanagi Deputy Chief Minister gai khangam galoina Congress ki MLA sing amadi PCC ki member sing amadi party ki leader kaya su saruk yakhi